ꯅꯪꯅ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯁꯥꯔꯒ ꯈꯨꯗꯣꯞꯀ ꯅꯣꯏ ꯅꯨꯄꯤꯗꯒ ꯄꯤꯌꯦꯅ ꯍꯥꯏ ꯑꯗꯨꯒ ꯄꯩꯁꯥꯗꯨ ꯌꯥꯝ ꯄꯥꯏꯔꯒ ꯌꯨꯇꯨꯕ ꯄꯥꯏꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯏꯊꯧꯕꯨꯗꯤ ꯂꯩꯇꯦꯅꯦ ꯄꯩꯁꯥꯗꯨ ꯌꯥꯝ ꯄꯥꯏꯔꯒ ꯌꯨꯇꯨꯕꯇ ꯄꯩꯁꯥ ꯇꯥꯅꯤꯡꯉꯤꯗꯣ ꯀꯩꯒꯤꯅꯣꯕ ꯍꯜꯂꯣ ꯍꯜꯂꯣ ꯅꯅꯥꯎ ꯑꯩꯁꯦ ꯀꯩꯅꯣꯗꯒꯤꯅꯦ ꯀꯁꯥꯔꯗꯩꯅꯦꯕꯀꯣ ꯍꯜꯂꯣ ꯍꯥ ꯑꯣ ꯑꯗꯣ ꯋꯥꯔꯤ ꯑꯝꯇꯪ ꯁꯥꯟꯅꯅꯤꯡꯕ ꯑꯩꯁꯦ ꯀꯩꯅꯣꯗꯒꯤꯅꯦ ꯑꯁꯥꯝ ꯍꯣꯖꯥꯏꯗꯒꯤ ꯇꯧꯔꯛꯄꯅꯦ ꯑꯗꯨꯝ ꯐꯪꯕꯅꯦ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯂꯧꯅꯔꯛꯄꯅꯦ ꯄꯥꯎ ꯈꯔ ꯇꯥꯕꯗꯨꯒ ꯋꯥꯔꯤ ꯈꯔ ꯁꯦꯡꯗꯣꯛꯆꯒꯦ ꯍꯥꯏꯅ ꯍꯣꯏ ꯁꯨꯝ ꯍꯥꯏꯗꯤ ꯅꯅꯥꯎꯅ ꯁꯨꯝ ꯈꯜꯂꯣ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯦ ꯅꯝꯕꯔ ꯂꯩꯕ ꯍꯥꯏꯗꯤ ꯐ꯭ꯔꯦꯟꯁꯤꯡꯗꯒꯤ ꯈꯪꯗꯦ ꯔꯤꯂꯦꯇꯤꯚꯇꯒꯤ ꯈꯪꯗꯦ ꯁꯨꯝ ꯂꯧꯔꯛꯄꯅꯦꯅ ꯑꯗꯨꯝ ꯈꯜꯂꯣ ꯑꯩ ꯀꯅꯥꯁꯨ ꯂꯝꯂꯥꯟꯕ ꯅꯠꯇꯦꯀꯣ ꯅꯅꯥꯎꯗ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯈꯔ ꯑꯣꯏꯅ ꯁꯦꯡꯗꯣꯛꯆꯒꯦꯅ ꯇꯧꯔꯛꯄꯅꯦꯕ ꯑꯣ ꯑꯗꯣ ꯁꯦ ꯀꯩ ꯍꯥꯏꯒꯦꯗꯣ ꯆꯥꯏꯜ ꯀꯣꯄꯜ ꯍꯥꯏꯕꯗꯨꯒꯤ ꯅꯝꯕꯔꯗꯨ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯣ ꯆꯨꯝꯃꯦ ꯅꯪꯅ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯍꯟꯗꯣꯔꯦ ꯑꯩꯉꯣꯟꯗ ꯑꯣ ꯑꯗꯣ ꯑꯩꯅ ꯋꯥꯁꯦ ꯍꯥꯏꯍꯧꯗꯣꯔꯣꯔꯥ ꯑꯗꯣ ꯑꯩꯅ ꯆꯥꯏꯜ ꯀꯣꯄꯜꯗꯣ ꯈꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯏꯕꯁꯤꯅ ꯃꯥꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄꯅꯦ ꯄꯣꯡꯊꯣꯛꯄꯅꯦꯅ ꯍꯥꯏꯔꯛꯄꯀꯣ ꯁꯨꯃꯥꯏꯅ ꯀꯁꯥꯔ ꯑꯁꯥꯝꯒꯤ ꯁꯨꯃꯥꯏꯅ ꯍꯣꯖꯥꯏꯒꯤ ꯃꯤꯅꯤ ꯍꯥꯏꯔꯗꯤ ꯔꯦꯁꯄꯣꯟꯁ ꯄꯤꯗꯕꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯒꯣ ꯌꯥꯝꯅ ꯂꯩꯕꯅꯦ ꯑꯗꯣ ꯑꯉꯥꯡꯗꯣ ꯋꯥꯔꯤꯗꯣ ꯑꯩꯒꯤ ꯅꯝꯕꯔꯗꯤ ꯄꯤꯅꯤꯡꯗꯦ ꯃꯥꯗꯤ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒꯁꯨ ꯅꯪ ꯄ꯭ꯔꯣꯐꯤꯠ ꯋꯥꯔꯤ ꯁꯥꯟꯅꯔꯒꯁꯨ ꯀꯥꯟꯅꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯅꯅꯥꯎꯅ ꯍꯪꯅꯤꯡꯉꯤꯁꯤꯅ ꯃꯤꯒꯤ ꯆꯦꯅꯦꯜꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯅꯥꯎꯅ ꯇꯧꯕ ꯇꯧꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯃꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯗꯕꯩ ꯃꯑꯣꯡꯗ ꯌꯥꯝꯅ ꯁꯤꯗꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯅꯅꯥꯎꯅ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯅ ꯍꯥꯏꯔꯛꯄꯅꯦ ꯃꯥꯁꯦ ꯌꯨꯇꯨꯕ ꯄꯥꯏꯕꯀꯣ ꯑꯗꯣ ꯅꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯅꯣꯏ ꯃꯁꯦꯟꯅ ꯍꯥꯏꯅꯩꯌꯦ ꯀꯁꯥꯔ ꯃꯤꯁꯤꯡꯁꯤꯗꯤ ꯑꯝꯇ ꯃꯌꯥꯡ ꯃꯔꯛꯇ ꯂꯩꯕꯅꯦ ꯃꯩꯇꯩ ꯏꯇꯩ ꯇꯩꯕꯅꯦ ꯑꯗꯨꯅ ꯑꯃꯗ ꯁꯞꯄꯣꯔꯠ ꯇꯧꯅꯔꯣꯏꯁꯤ ꯑꯩꯅ ꯑꯁꯤꯁꯦ ꯑꯗꯨꯝ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯂꯤꯛ ꯇꯧꯅꯔꯛꯄꯅꯦꯕꯀꯣ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯃꯆꯥꯗ ꯂꯤꯛ ꯇꯧꯅꯔꯛꯑꯦ ꯇꯧꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯆꯤꯆꯦꯁꯤꯒ ꯌꯧꯔꯦ ꯆꯤꯆꯦꯅ ꯅꯅꯥꯎ ꯅꯪꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯩꯗꯤ ꯆꯤꯆꯦꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯉꯝꯗꯕꯅꯤ ꯅꯪ ꯑꯝꯇ ꯁꯤꯡꯇꯣꯛꯅꯧ ꯀꯁꯥꯔ ꯃꯆꯥꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯍꯪꯒꯦꯅ ꯇꯧꯔꯛꯄꯅꯤꯗ ꯏꯅꯥꯎꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯀꯔꯤꯅꯣ ꯐꯥꯜꯇꯨꯗ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯇꯥꯔꯛꯀꯗꯧꯔꯦ ꯀꯩ ꯍꯥꯏꯕ ꯍꯥꯏꯗꯤ ꯅꯣꯏ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯀꯔꯤꯝ ꯔꯤꯂꯦꯇꯦꯠ ꯂꯩꯅꯗꯦ ꯍꯥꯏꯕꯗꯤ ꯀꯨꯏꯔꯦꯕ ꯋꯥꯔꯤꯁꯦ ꯑꯩꯅ ꯃꯥ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯒꯤ ꯔꯦꯁꯄꯣꯟꯁ ꯄꯤꯗꯕ ꯅꯉꯣꯟꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯕꯤꯗ ꯃꯌꯥꯝ ꯃꯦꯁꯦꯖ ꯇꯧꯕꯗ ꯔꯤꯄ꯭ꯂꯥꯏ ꯍꯟꯗꯕ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯅꯪꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯏꯇꯥꯎ ꯈꯪꯗꯦ ꯃꯣꯏꯅ ꯑꯩꯈꯣꯏ ꯆꯤꯆꯦꯗꯨꯅꯗꯤ ꯅꯪꯒꯤ ꯀꯩꯅꯣꯗ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯊꯥꯔꯤꯅꯦꯅ ꯍꯥꯏꯔꯛꯑꯦ ꯋꯥꯆꯞ ꯅꯠꯇꯦ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗꯅꯦ ꯋꯥꯆꯞ ꯅꯠꯇꯦ ꯁꯣꯁꯦꯜ ꯍꯥꯏꯔꯣ ꯎꯝ ꯑꯁꯤ ꯄꯔꯗꯥꯁꯦ ꯍꯥꯏꯒꯠꯂꯨꯕꯁꯤꯅ ꯂꯥꯏꯠ ꯃꯉꯥꯟꯁꯤꯅ ꯐꯖꯅ ꯎꯏꯗꯦ ꯉꯥꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯅꯗꯤ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯐꯪꯗꯦ ꯃꯦꯁꯦꯁ ꯇꯧꯕꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦꯅ ꯑꯩꯈꯣꯏ ꯆꯤꯆꯦꯗꯨꯅ ꯍꯥꯏꯕꯅꯦ ꯃꯦꯁꯦꯁ ꯇꯧꯔ ꯀꯛꯈ꯭ꯔꯦ ꯉꯥꯏꯈꯣ ꯃꯥ ꯇꯧꯔꯛꯄ ꯌꯦꯡꯁꯤ ꯈꯪꯕ꯭ꯔꯥ
Taureko, taureko. Hello. 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 The person you are speaking Mà with tôi đã cần has hướng phản put mà này. your call on hold. Please Ai muốn tao sẵn vậy mà con. Phải tất tùy cái này. Hello. Mà nào cái này. Hello. ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯅꯪꯒꯤ ꯅꯝꯕꯔ ꯑꯃꯗꯣ ꯑꯩ ꯈꯪꯗꯦ ꯀꯔꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯆꯦꯡꯒꯦꯗꯣ ꯅꯝꯕꯔꯗꯣ 87 ꯂꯣꯏꯕꯁꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯑꯗꯨꯗꯨꯅꯤ ꯑꯗꯨꯝ ꯑꯩ ꯅꯅꯥꯒ ꯋꯥꯔꯤꯗ ꯁꯦꯡꯗꯣꯛꯆꯒꯦꯅ ꯇꯧꯔꯛꯄꯅꯤꯗ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯒꯦ ꯅꯣꯏ ꯃꯅꯤꯄꯨꯔ ꯃꯤꯅ ꯁꯤꯗꯕꯤꯔꯤꯁꯦ ꯍꯥꯏꯅ ꯑꯔꯦ ꯅꯪꯅ ꯁꯤꯗꯔꯨꯕ ꯃꯤꯗꯨꯅꯤꯅ ꯅꯣꯏ ꯒ꯭ꯔꯨꯞꯀꯤ ꯃꯤꯗꯨꯅꯤꯅ ꯁꯨꯃꯥꯏꯅ ꯀꯁꯥꯔ ꯃꯤꯅꯤ ꯍꯧꯖꯥꯏ ꯃꯤ ꯀꯁꯥꯔ ꯃꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯅ ꯈꯣꯠꯅ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯌꯥꯝꯅ ꯅꯣꯟꯖꯕ ꯇꯦꯜ ꯂꯒꯥꯏꯕ ꯇꯥꯏꯞꯇ ꯇꯥꯈ꯭ꯔꯦꯅꯦ ꯅꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯁꯨꯝ ꯍꯥꯏꯔꯛꯏꯅꯤꯅꯦ ꯀꯩꯒꯨꯝꯕ ꯋꯥꯁꯦ ꯍꯥꯏꯗꯣꯛꯅꯔꯗꯤ ꯀꯦꯁꯇ ꯇꯥꯟꯅꯔꯛꯀꯅꯤ ꯀꯩꯅꯣ ꯑꯐꯥꯎ ꯁꯥꯕꯩ ꯋꯥꯔꯤꯅꯤ ꯃꯩꯁꯦ ꯀꯤꯗꯕꯩ ꯋꯥꯅꯤ ꯃꯥ ꯑꯁꯦꯡꯕꯇ ꯉꯥꯡꯕꯅꯤ ꯊꯝꯃꯨꯀꯣ ꯅꯃ ꯍꯥꯏꯕꯤꯌꯨꯔꯥ ꯑꯗꯣ ꯅꯪ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯍꯥꯏꯔꯨꯗ꯭ꯔꯣ ꯆꯠꯇꯣꯏꯅꯤ ꯂꯥꯡꯍꯟꯒꯅꯨꯅꯦ ꯑꯗꯨꯅ ꯃꯤꯅ ꯍꯥꯏꯁꯤꯗꯤ ꯆꯥꯏꯜ ꯀꯣꯄꯜꯗ ꯐꯣꯡꯗꯣꯛꯏ ꯃꯣꯏꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯗꯤ ꯋꯥꯕ ꯍꯟꯅ ꯉꯥꯡꯗꯦ ꯍꯥꯏꯅ ꯑꯗꯣ ꯍꯥꯏꯔꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯤꯁꯤꯒ ꯁꯨꯖꯥꯝꯅ ꯌꯦꯛꯅꯕ ꯊꯝꯕꯤꯔꯤꯁꯤꯕꯨ ꯍꯥꯏꯅ ꯍꯪꯒꯦꯅ ꯅꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯀꯔꯤꯅꯣ ꯁꯤꯅꯤ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯆꯥꯗ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯀꯜꯆꯔꯗ ꯂꯩꯕ ꯃꯤ ꯑꯃꯇꯅꯀꯣ ꯍꯟꯊꯅ ꯌꯦꯡꯗꯦ ꯑꯗꯨꯒ ꯊꯤꯅ ꯇꯧꯕꯁꯨ ꯂꯩꯇꯦ ꯈꯨꯗꯤꯡꯃꯛ ꯄꯨꯏꯁꯨ ꯌꯥꯎꯋꯦꯅ ꯈꯜꯂꯦ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯑꯗꯩꯗꯤ ꯅꯪꯅ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯁꯥꯔꯒ ꯈꯨꯗꯣꯞꯀ ꯅꯣꯏ ꯅꯨꯄꯤꯗꯒ ꯄꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯄꯩꯁꯥꯗꯨꯁꯨ ꯌꯥꯝ ꯄꯥꯏꯔꯒ ꯌꯨꯇꯨꯞ ꯄꯥꯏꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯏꯊꯧꯕꯨꯗꯤ ꯂꯩꯇꯦꯅꯦ ꯄꯩꯁꯥꯗꯨꯁꯨ ꯌꯥꯝ ꯄꯥꯏꯔꯒ ꯌꯨꯇꯨꯞꯇ ꯄꯩꯁꯥ ꯇꯥꯅꯤꯡꯉꯤꯗꯣ ꯀꯩꯒꯤꯅꯣꯕ ꯑꯔꯦ ꯎꯕꯝꯕꯨꯗꯤ ꯊꯣꯛꯇꯦ ꯑꯩꯅ ꯈꯜꯂꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯏꯅꯥꯎꯗꯣ ꯄꯩꯁꯥꯗꯨ ꯌꯥꯝꯅ ꯄꯥꯏꯔꯒ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯌꯨꯇꯨꯞꯀ ꯍꯥꯡꯉꯤꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯑꯂꯦꯝꯕ ꯃꯆꯥ ꯑꯣꯏꯔꯒ ꯃꯆꯥ ꯑꯣꯏꯔꯗꯤ ꯌꯨꯇꯨꯞ ꯍꯥꯡꯕ ꯌꯥꯗꯦꯅ ꯂꯩꯕ꯭ꯔꯅꯦꯍꯦ ꯑꯣꯖꯥ ꯏꯅꯥꯎꯁꯦ ꯁꯨꯝ ꯇꯧꯅ ꯔꯦꯁꯄꯦꯛ ꯀꯥꯏꯔꯛꯇꯣꯔꯦ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤꯅ ꯁꯤꯅꯤꯗ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯅꯪ ꯅꯝꯕꯔ ꯄꯤꯔꯛꯏ ꯏꯅꯥꯎ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯍꯥꯏꯅ ꯃꯥꯅ ꯋꯥ ꯍꯥꯏꯕꯗ ꯅꯪꯅ ꯐꯖꯅ ꯑꯟꯁꯔ ꯄꯤꯗꯦ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯅꯪꯁꯨ ꯑꯗꯨꯝ ꯏꯃꯥꯖꯤꯟ ꯇꯧ ꯋꯥꯈꯜꯗ ꯅꯪ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯔꯨꯒꯦ ꯍꯥꯏꯅ ꯀꯔꯤꯅꯣ ꯗꯨꯖꯥꯝ ꯑꯦꯇꯤꯇ꯭ꯌꯨꯠ ꯗꯦꯈꯥꯏꯔꯤꯗꯨꯕꯨ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯁꯤ ꯀꯩꯗꯧꯔꯒꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯅꯤ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯩ ꯔꯦꯁꯄꯦꯛ ꯈꯥꯏꯅꯤꯡꯗꯦ ꯑꯗꯣ ꯏꯅꯥꯎꯅ ꯐꯣꯟ ꯕꯠ ꯂꯥꯎꯅ ꯀꯛꯊꯠꯈ꯭ꯔꯤꯗꯨꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯐꯅꯕ ꯀꯔꯤꯗꯤ ꯇꯥꯕ ꯌꯥꯗ꯭ꯔꯕ ꯑꯔꯦ ꯑꯩꯅ ꯍꯪꯉꯤꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯪꯅꯤꯡꯉꯤꯁꯤꯗꯤ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯍꯦꯟꯖꯤꯟꯕ ꯋꯥ ꯌꯥꯝ ꯌꯥꯎꯕꯅꯦ ꯑꯗꯨ ꯇꯥꯕ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯕ ꯏꯆꯦꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯣ ꯑꯩꯅ ꯍꯦꯟꯖꯤꯟꯈꯤꯕ ꯋꯥ ꯌꯥꯎꯔꯒꯗꯤ ꯁꯦꯡꯗꯣꯛꯄꯤꯔꯛꯑꯣ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯗꯣ ꯂꯥꯟꯗꯕ ꯁꯣꯏꯗꯕ ꯉꯝꯗꯦ ꯑꯩꯅ ꯉꯥꯡꯈꯤꯕꯗ ꯑꯀꯥꯏꯕꯒꯗꯤ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯩꯃ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯔꯤꯅꯦ ꯅꯅꯥꯎꯅ ꯐꯣꯟꯗꯣ ꯕꯠ ꯂꯥꯎꯅ ꯀꯛꯊꯠꯈ꯭ꯔꯦ ꯑꯩ ꯁꯣꯏꯗꯅ ꯅꯅꯥꯎꯅ ꯍꯥꯏꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯤꯁꯛꯇꯣ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯅ ꯑꯗꯣ ꯅꯪꯅ ꯕꯪ ꯂꯥꯎꯅ ꯁꯥꯎꯒꯠꯂꯤꯁꯦ ꯀꯩꯒꯤꯅꯣꯅꯦ
ꯑꯗꯨꯅꯅꯤꯀꯣ ꯑꯗꯣ ꯃꯇꯨꯡ ꯑꯉꯥꯡꯗ ꯀꯣꯜ ꯇꯧꯔꯛꯑꯀꯥꯟꯗ ꯑꯗꯨ ꯍꯥꯏꯔꯤꯗꯨ ꯑꯔꯦ ꯅꯝꯕꯔꯁꯦ ꯈꯪꯕꯗꯨꯅ ꯃꯤꯁꯦ ꯈꯪꯕꯅ ꯇꯧꯔꯛꯏꯅꯤ ꯈꯪꯗ꯭ꯔꯒꯗꯤ ꯑꯦꯛꯆꯨꯋꯦꯂꯤ ꯁꯨꯃꯥꯏꯅꯗꯤ ꯇꯧꯔꯛꯑꯣꯏꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯀꯅꯥꯝꯇ ꯄꯤꯕ ꯂꯩꯇꯦ ꯁꯤ ꯅꯝꯕꯔꯁꯦ ꯀꯅꯥꯝꯇ ꯈꯪꯗꯕꯅꯦ ꯇꯁꯦꯡꯃꯛꯀꯤ ꯀꯅꯥꯝꯇ ꯄꯤꯗ꯭ꯔꯣ ꯍꯥꯏꯁꯦ ꯄꯤꯗꯦ ꯑꯩ ꯁꯤ ꯑꯩꯅ ꯇꯧꯔꯤ ꯅꯝꯕꯔ ꯑꯩꯅ ꯍꯥꯏꯖꯔ ꯄꯣꯠꯇꯨꯅ ꯈꯛꯇꯪ ꯄꯤꯕ ꯑꯇꯩ ꯑꯝꯇ ꯅꯪ ꯈꯟꯗꯤ ꯈꯜꯂꯨꯗ ꯀꯅꯥꯅꯣꯝꯗ ꯄꯤꯈꯤꯕꯅꯤꯗ ꯑꯗꯨꯒ ꯑꯩ ꯅꯝꯕꯔꯁꯦ ꯂꯧꯔꯛꯄꯅꯤꯗ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯥꯏꯗꯩ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯄꯤꯈꯤꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯣ ꯗꯦꯁꯥ ꯑꯣꯏꯔꯁꯨ ꯅꯣꯏ ꯌꯨꯇꯨꯕ ꯄꯥꯏꯕ ꯃꯁꯦꯟ ꯑꯃꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯅꯧ ꯐꯔꯦ ꯅꯣꯏꯅ ꯈꯤꯇꯪ ꯆꯦꯅꯦꯜꯗꯣ ꯋꯥꯡꯉꯦꯅ ꯃꯈꯥ ꯇꯥꯕꯗꯣ ꯆꯤꯡꯈꯠꯄꯤꯌꯨ ꯑꯗꯣ ꯅꯣꯏꯅ ꯀꯁꯥꯔ ꯃꯤꯅ ꯑꯗꯨꯅꯤ ꯑꯗꯩꯗꯤ ꯍꯣꯖꯥꯏ ꯃꯤꯅ ꯑꯗꯨꯅꯤ ꯇ꯭ꯔꯤꯄꯨꯔꯥ ꯃꯤꯅ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯅꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯀꯅꯥꯅꯅꯣ ꯈꯜꯂꯦ ꯍꯥꯏꯔꯛꯏꯗꯣ ꯅꯣꯏ ꯃꯅꯤꯄꯨꯔꯗꯩ ꯀꯣꯔꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏꯅꯦ ꯀꯔꯝꯕ ꯐꯣꯟ ꯇꯧꯅꯦ ꯃꯤ ꯈꯟꯅꯍꯟꯕꯁꯦ ꯄꯥꯝꯗꯦꯗ ꯑꯩ ꯑꯗꯨꯝ ꯅꯅꯥꯎꯗ ꯁꯦꯡꯗꯣꯛꯆꯒꯦꯅ ꯇꯧꯔꯛꯏꯃꯤꯗ ꯅꯅꯥꯎꯅꯕꯨ ꯂꯥꯟꯗ꯭ꯔꯗꯤ ꯀꯩꯁꯨꯝ ꯅꯠꯇꯦꯗ ꯍꯜꯂꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯇꯨꯕ ꯅꯅꯥꯎꯅ ꯌꯨꯇꯨꯕ ꯄꯥꯏꯔꯤꯁꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯄꯥꯏꯒꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯔꯛꯎꯗꯅ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪ ꯉꯁꯥꯏꯗꯩ ꯅꯪ ꯄ꯭ꯔꯦꯡꯅꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯄ꯭ꯔꯦꯡꯒꯤ ꯅꯠꯇꯦꯅꯦ ꯅꯣꯏꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯑꯦꯗꯚꯥꯏꯁꯇꯣ ꯂꯧꯅꯤꯡꯕꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯆꯤꯆꯦꯗꯁꯨ ꯅꯣꯏꯗꯩꯅ ꯇꯥꯛꯏꯗꯅ ꯁꯨꯡꯅꯣꯛ ꯈꯪꯗꯣꯛꯄꯗꯤ ꯌꯥꯕ ꯅꯠꯇꯦ ꯀꯩ ꯍꯥꯏꯕ ꯁꯨꯡꯅꯣꯛ ꯈꯪꯗꯣꯛꯇꯦꯕ ꯚꯤꯗꯤꯑꯣ ꯅꯝꯃꯤꯗꯣ ꯅꯪꯅ ꯅꯝꯅ ꯅꯣꯛꯍꯟꯗꯣꯔꯤꯅꯦ ꯑꯩꯁꯨ ꯈꯪꯗꯦꯗ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯨꯡꯉꯥꯏꯅꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯁꯥꯎꯒꯠꯄꯤꯕꯅꯤꯗ ꯑꯣ ꯑꯣ ꯍꯣꯏꯗ ꯄ꯭ꯔꯦꯡ ꯇꯧꯔꯤꯅꯦ ꯑꯩ ꯍꯥꯏꯔꯣꯏꯒꯦꯅ ꯈꯜꯂꯝꯕꯅꯦꯕ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏ ꯃꯥꯏꯅ ꯆꯠꯊꯣꯛ ꯀꯔꯤ ꯉꯁꯤ ꯍꯥꯏꯕ ꯄꯣꯏꯟꯅꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯣ ꯑꯣ ꯗ ꯑꯩ ꯚꯤꯗꯤꯑꯣꯗ ꯊꯥꯡꯒꯠꯂꯨꯔꯥ ꯊꯥꯡꯒꯠꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯌꯥ ꯑꯩ ꯀꯩꯅꯣꯗ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯉꯩ ꯅꯪ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯍꯥꯏꯅꯣ ꯅꯪ ꯑꯩ ꯊꯥꯒꯠꯂꯣ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯑꯩ ꯐꯦꯛ ꯑꯦꯀꯥꯎꯟ ꯄꯥꯏꯕ ꯍꯨꯔꯥꯟꯕ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯅꯪ ꯐꯥꯁꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯂꯥꯜꯂꯨꯗꯕꯅꯤꯅ ꯀꯅꯥꯝ ꯀꯤꯗꯕ ꯑꯩ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯅꯤꯡꯗ꯭ꯔꯣ ꯏꯇꯩꯃ ꯑꯃ ꯑꯩꯅ ꯂꯥꯛꯇ ꯍꯦꯛ ꯆꯪꯕꯗꯣ ꯃꯥꯜꯂꯦ ꯀꯅꯥ ꯀꯅꯥ ꯀꯔꯝꯕ ꯅꯇꯩꯃꯅꯣ ꯍꯥꯏꯁꯦ ꯀꯀꯥ ꯑꯃꯒ ꯊꯥꯕꯗꯣ ꯀꯔꯤ ꯃꯃꯤꯡꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯂꯣꯏꯔꯦꯍꯦ ꯑꯩꯈꯣꯏꯒꯁꯤꯗꯤ ꯅꯪ ꯎꯔꯝꯗꯕꯩ ꯋꯥꯔꯤꯅꯤꯅ ꯑꯩꯅ ꯅꯅꯥꯎ ꯑꯩꯕꯨ ꯋꯥꯆꯞꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯦ ꯍꯥꯏꯗꯤ ꯅꯪ ꯇꯧꯔꯝꯗꯦꯅꯦ ꯑꯁꯦꯡꯕ ꯋꯥꯔꯤ ꯊꯣꯛꯂꯛꯑꯦꯅꯦ ꯅꯪꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯗ ꯀꯔꯤ ꯁꯤꯌꯔ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯛꯄꯗ꯭ꯔꯕ ꯑꯣꯏꯃꯥ ꯑꯩꯁꯦ ꯀꯗꯥꯏꯒꯤ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯉꯥꯏꯈꯣꯅꯦ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯀꯗꯥꯏꯒꯤ ꯃꯥꯜꯂꯤ ꯃꯔꯣꯟꯁꯦ ꯑꯗꯨꯕꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯣꯏꯃꯥ ꯀꯩ ꯋꯥꯇꯥꯅꯣꯅꯦ ꯅꯥꯍꯣ ꯅꯣꯏ ꯃꯅꯤꯄꯨꯔ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯑꯩꯁꯦ ꯃꯥꯜꯂꯦ ꯑꯣꯏꯃꯥ ꯀꯩ ꯋꯥꯇꯥꯅꯣ ꯀꯃꯥꯏꯅ ꯃꯥꯜꯂꯤꯅꯣꯅꯦ ꯀꯩꯅꯣꯅꯦ ꯑꯩ ꯋꯥꯉꯥꯡꯁꯦ ꯃꯅꯤꯄꯨꯔ ꯃꯤ ꯑꯗꯨꯃꯥꯏ ꯋꯥꯉꯥꯡ ꯉꯥꯡꯕ꯭ꯔꯅꯦ ꯈꯔ ꯉꯥꯡꯉꯦꯗ ꯕꯤꯁꯅꯨ ꯉꯥꯏꯈꯣꯅꯦ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯅꯪ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯩ ꯅꯝꯕꯔ ꯂꯧꯅꯅ ꯋꯥꯆꯞꯇꯒ ꯃꯦꯁꯦꯖ ꯇꯧꯅꯩꯗꯨꯗꯤ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯀꯐꯀꯤ ꯗꯤꯖꯥꯏꯟ ꯊꯥꯡꯒꯠꯂꯛꯄꯗ ꯑꯩꯅ ꯐꯖꯩ ꯀꯁꯥꯔꯗꯒꯤꯅꯦꯅ ꯍꯥꯏꯔꯛꯏꯗꯨꯗꯤ ꯅꯪ ꯑꯣ ꯈꯪꯉꯦ ꯑꯗꯨꯗꯤ ꯂꯥꯞꯄꯦꯒ ꯇꯧꯕꯗ ꯑꯩꯅ ꯄꯣꯁꯇꯣ ꯊꯥꯔꯛꯀꯦ ꯇꯧꯕꯗ ꯌꯦꯁ ꯑꯗꯨꯅꯤ ꯑꯗꯨꯗꯣ ꯑꯩ ꯁꯨꯝ ꯄ꯭ꯔꯦꯡ ꯇꯧꯒꯦꯅ ꯇꯧꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯑꯩ ꯈꯪꯉꯤꯗꯅ ꯅꯪꯅ ꯄ꯭ꯔꯦꯡ ꯇꯧꯕꯅꯦ ꯍꯥꯏꯕ ꯑꯩ ꯈꯪ ꯈꯪꯈ꯭ꯔꯦ ꯄ꯭ꯔꯦꯡꯅꯦ ꯍꯥꯏꯕ ꯈꯪꯉꯦ ꯑꯗꯣ ꯐꯔꯦꯀꯣ ꯑꯩ ꯊꯥꯡꯒꯠꯂꯒꯦ ꯑꯗꯣ ꯅꯪꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯈꯔ ꯑꯩ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯨꯗꯅ ꯍꯦꯝ ꯕꯣꯕꯤ ꯐꯦꯃꯤꯂꯤ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯣꯀꯦ ꯍꯦꯝ ꯕꯣꯕꯤ ꯐꯦꯃꯤꯂꯤꯕꯨ ꯑꯆꯥ ꯇꯨꯀꯠꯆꯩ ꯂꯧꯊꯣꯔꯛꯏꯕꯣ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩꯅ ꯉꯥꯡꯉꯤꯗꯣ ꯑꯩ ꯃꯥꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯅꯕꯅꯤꯅ ꯑꯗꯨꯝ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕꯤꯌꯨꯀꯣ ꯌꯥꯝ ꯉꯥꯡꯉꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯉꯁꯥꯏ ꯍꯧꯕꯒ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯩꯅ ꯑꯗꯨꯝ ꯄ꯭ꯔꯦꯡ ꯑꯣꯏꯔꯝꯅꯤ ꯃꯤꯄꯨꯟꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯨꯝ ꯈꯪꯕꯗꯣ ꯃꯌꯥꯝꯅ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯅ ꯑꯃꯨꯛ ꯇꯧꯁꯟꯕꯅꯦꯕ ꯃꯥꯏ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯅꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯐꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯅꯥꯎ ꯑꯩꯒꯤ ꯀꯩꯅꯣ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯔꯛꯄ ꯍꯥꯏꯗꯤ ꯃꯇꯂꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯀꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯐꯔꯦ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯑꯗꯨꯝ ꯇꯧꯔꯛꯀꯦꯀꯣ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯁꯨꯡ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯉꯝꯃꯔꯣꯏ ꯏꯆꯥꯅꯨꯄꯤꯁꯤꯅꯁꯨ ꯌꯥꯝ ꯌꯦꯠꯂꯛꯑꯦꯕ ꯐꯝꯃꯤꯕ ꯇꯨꯁꯦ ꯄꯤꯌꯨ ꯋꯥꯏꯟ ꯇꯛꯅ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ